Session की business सिंग चथबदा चे सिजिनबगी mahut one nation one application की मखादा national e-vidhan application NEVA OINA SIJINNANABA PAIKHATLAKPAGI SHARUK अमा OINA LAKLIBA Tang 25 Dagi Hougadouriba Manipur Legislative Assembly की session दा legislator SHINGNA tablet Sijinaba Houragani Handak pangthokadoriba assembly session asida legislator SHINGNA tablet OINA SIJINNANABA ngarang assembly की house da member singi oiba training ama pangthokhi Training aduda expert SHINGNA house ki business chathaba matamda matau karamna NEVA gi application asi sijinnagada haibagi matangda legislator SHINGda khanganki hiram asigi matangda Manipur Legislative Assembly gi speaker TH Satyabartana hai BIDHAN asi hojik office SHINGda chatnariba office asigubna ichamchamba mawongda che amata yaudna mobile phone computer amadi tablet ki matengna chatnagadabani LAKLIBA Tang 25 Dagi Hougadouriba Assembly Session asida legislator SHINGNA NEVA gi application asi Sijinaba Houragani Thaurang asi ahanba oiba maramna MLA sing khutloidaba maramna e-vidhan amasung hanagi tawduna lakpa che chang Sijinabagi thabak asi punna tawgani Anauba Thaurang asigi damak Assembly House manungda lairiba MLA sing gi famhamda tablet sing haploide Mamangda house ki business ka mari leinaba notice sing tharamba ado email gi khuthangda oina tharagani house manungda legislator sing gi table da business sing yenthopagi thabak adu su tawraroi haina speaker TH Satyabartana makhata na phungdokhi